Russia-dagi Valentina Vasilyev haibi nupi asi angang khwaidagi masing yamna pokpagidamak Guinness World Record sankhi. Maming leraba Hollywood actress Kate Winslet na screen-da khwaidagi matam sangna sor thingba ngambagidamak Guinness World Record sanba ngamkhi. Japanese school-singda 4th grade fauba exam pangthokte. Ahanba chahi ahum asi chhatrasing asida manners, respect, civic sense amadi strong character takpi tambiba hawi. India gi Tamil Nadu dagi Prema Selvam Kaubi chahi 38 surabi maunaha amana mahaki macha ahumgi Aram Khwrangba Kok-hankhiba local salon amada maru Yonthoktuna sam Yonthoki. Peg number 1 Russia-dagi Valentina Vasilyev haibi nupi asi angang khwaidagi masing yamna pokpagidamak Guinness World Record sankhi. 1725 amadi 1765 ki marak asida mahakna angang 68 pokhi. Makhoising asigi manungda twins tratu triplets taret amadi quadruplets mari asini. Mahak 1707 da Russia-agi Sardom da pokhi aduga 1782 da Masagi chahi 65 surakpada Russian Empire gi Suya da sikhi. Mahak asi Fyodor Vasilyev ki ahanba nupini. Adubu Fyodor Vasilyev haiba nupa asidi angang 38 ki mapani. Peg number 2 Hridaynath Mangeshkar na Lucingba Mangeshkar family na 1000 bed laiba Pune da laigadaba Asia-gi khwaidagi chawba hospital singi manungda ama oigadaba hospital ama sagani haina lauthokre. Masi Lata Mangeshkar amadi Asa Bhosle makhoi anibu ikai khumnabu utpo oinani. Hospital asigi maming Lata Asa Institute of Medical Sciences natraga Ayurveda Sansthan haina kauba yai hairi. Project asi haugani haina April 2026 ta lauthoki. Masigi pak chawbana 22.5 lakh square feet ni. Ningsing bayai madudi maming leraba Indian playback singer Lata Mangeshkar asi 2022 da laikidabani aduga Asa Bhosle na 2026 ta laikidabani. Hospital asida comprehensive medical care amadi super specialty surgical facility phanghanaba pandam thamli. Peg number 3 Maming leraba Hollywood actress Kate Winslet na screen-da paidagi matam sangna sor thingba ngambagidamak Guinness World Record sanba ngamkhi. Mahakna Avatar The Way of Water filming tawingaida 7 minutes 15 seconds sor thingkhi. Mahakna Tom Cruise ki record thugaikhi. Ningsing bayai madudi Mission Impossible Rock haiba film asida Tom Cruise na 6 minutes 4 thingkhi. Kate Winslet na matam kaya changna specialist singa training tawrami. Masidagi mahakna heart rate tapthahanba amadi oxygen consumption manage tawba haikhibani. Peg number 4 2022 gi August Turkey da laiba Kantar village da chahi ani ta ngaibi nupi macha amabu 20 inches sangba snake amana machil bal da chikhi. Masigi matungda angang aduna snake aduda amuk hanna chikhi amadi snake adu hatkhi. Yumlona basingna thengnaba matamda angang aduna snake adu paiduna sanapon amagumna sanarami. Yamna thuna angang adu local hospital amada puramni amadi 24 hours observation chatharami. Namai thangda mapung phana recover tawrami. Peg number 5 2015 da Russia-agi Primorsky Safari Park ta laiba Amur kauba Siberian tiger amana mahaki machinjak oina thaba Timur kauba ahingba haming amabu chaw haiba yaramde. Madugi mahutta makhoi ani
ꯃꯔꯨꯞ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ 2016 ꯐꯥꯎꯕ ꯆꯍꯤ ꯑꯃꯔꯣꯝ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯩ ꯑꯃꯗꯤ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯈꯥꯏꯅ ꯊꯝꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯇꯤꯃꯨꯔ ꯍꯥꯏꯔꯤꯕ ꯍꯥꯃꯦꯡ ꯑꯁꯤꯅ ꯀꯤꯕ ꯈꯪꯗꯅ ꯇꯥꯏꯒꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯇꯥꯏꯒꯔ ꯑꯗꯨꯅ ꯀꯟꯐ꯭ꯌꯨꯁ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤꯗꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯐꯦꯛ ꯅꯝꯕꯔ 6 ꯖꯄꯥꯅꯤꯁ ꯁ꯭ꯀꯨꯜꯁꯤꯡꯗ 4th ꯒ꯭ꯔꯦꯗ ꯐꯥꯎꯕ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯇꯦ꯫ ꯑꯍꯥꯟꯕ ꯆꯍꯤ 3 ꯑꯁꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯃꯦꯅꯔꯁ, ꯔꯦꯁꯄꯦꯛ, ꯁꯤꯚꯤꯛ ꯁꯦꯟꯁ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯀꯦꯔꯦꯛꯇꯔ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯇꯧꯏ꯫ ꯃꯦꯅꯔꯁ ꯕꯤꯐꯣꯔ ꯅꯣꯂꯦꯖ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯦꯝꯄꯦꯊꯤ, ꯔꯦꯁꯄꯦꯛ ꯑꯃꯗꯤ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝ, ꯍꯣꯜꯋꯦꯁ ꯑꯃꯗꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯁꯦꯡꯗꯣꯛꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯪꯅꯕ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯗ ꯂꯟꯆ ꯁꯥꯔꯚ ꯇꯧꯍꯜꯂꯤ ꯑꯃꯗꯤ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯁꯕꯖꯦꯛ ꯑꯦꯛꯖꯥꯝꯁꯤꯡꯗꯤ 4th ꯒ꯭ꯔꯦꯗꯇꯒꯤ ꯇꯧꯕ ꯍꯧꯏ꯫ ꯐꯦꯛ ꯅꯝꯕꯔ 7 ꯑꯦꯕꯤ ꯍꯦꯟꯁꯦꯜ ꯑꯃꯗꯤ ꯕ꯭ꯔꯤꯇꯦꯅꯤ ꯍꯦꯟꯁꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟ ꯀꯣꯟꯖꯣꯏꯟ ꯇ꯭ꯋꯤꯟꯁꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯗꯤꯁꯦꯐꯦꯂꯤꯛ ꯄꯥꯔꯥꯐꯥꯒꯁ ꯇ꯭ꯋꯤꯟꯁ ꯍꯥꯏꯕꯗꯤ ꯇꯣꯔꯁꯣ ꯑꯃꯠꯇꯗ ꯖꯣꯏꯟ ꯇꯧꯕ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯒꯤ ꯍꯥꯔꯠ ꯑꯃ, ꯁ꯭ꯇꯣꯃꯥꯛ ꯑꯃ, ꯂꯪꯁ ꯖꯨꯔꯥ ꯑꯃ ꯑꯃꯗꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯑꯃꯃꯝ ꯂꯩ꯫ ꯃꯈꯣꯏ ꯑꯃꯃꯝꯅ ꯃꯈꯨꯠ ꯑꯃ ꯑꯃꯗꯤ ꯃꯈꯣꯡ ꯑꯃ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ꯫ ꯃꯈꯣꯏꯅ ꯃꯇꯝ ꯑꯃꯠꯇꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯥꯕ ꯑꯃꯗꯤ ꯏꯕ ꯉꯝꯃꯤ꯫ ꯆꯦꯟꯕ, ꯏꯔꯣꯏꯕ, ꯁꯥꯏꯀꯜ ꯊꯧꯕ ꯑꯃꯗꯤ ꯀꯥꯔ ꯊꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯇꯦꯡ ꯄꯤꯅꯗꯕ ꯌꯥꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯇ꯭ꯋꯤꯟ ꯑꯁꯤ ꯌꯨ.ꯑꯦꯁ.ꯀꯤ ꯃꯤꯅꯤꯁꯣꯇꯥꯗ ꯃꯥꯔꯆ 7, 1990ꯗ ꯄꯣꯛꯈꯤ꯫ 2013ꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯅꯤꯁꯣꯇꯥꯗ ꯑꯣꯖꯥ ꯑꯣꯏꯔꯤ꯫ ꯐꯦꯛ ꯅꯝꯕꯔ 8 ꯆꯥꯏꯅꯤꯁ ꯐꯨꯗ ꯕꯥꯏꯟꯗꯤꯡ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯆꯥꯎꯔꯥꯛꯅ 10th ꯁꯦꯟꯆꯨꯔꯤꯗꯒꯤ 20th ꯁꯦꯟꯆꯨꯔꯤ ꯐꯥꯎꯕꯗ ꯆꯠꯅꯔꯝꯃꯤ꯫ ꯑꯣꯜ ꯀꯁꯇꯝ ꯑꯁꯤꯗ ꯆꯍꯤ 4ꯗꯒꯤ ꯆꯍꯤ 7 ꯐꯥꯎꯕꯗ ꯂꯩꯕ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯤ ꯈꯣꯡꯁꯥꯁꯤꯡ ꯑꯗꯨ ꯐꯨꯠ ꯃꯈꯥꯗ ꯀꯣꯟꯊꯍꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯈꯣꯡ ꯁꯥꯡꯗꯣꯛꯄ ꯊꯤꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯕ ꯑꯁꯤꯅ ꯆꯥꯏꯅꯤꯁ ꯅꯨꯄꯤꯃꯆꯥꯁꯤꯡꯒꯤ ꯈꯣꯡ ꯑꯁꯤ 3 ꯏꯟꯆꯇꯒꯤ 4 ꯏꯟꯆ ꯐꯥꯎꯕꯇꯃꯛ ꯁꯥꯡꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯈꯣꯡ ꯑꯁꯤꯕꯨ ꯂꯣꯇꯁ ꯐꯤꯠ ꯅꯠꯇ꯭ꯔꯒ ꯒꯣꯜꯗꯟ ꯂꯣꯇꯁꯦꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯗꯤ ꯈꯣꯡ ꯄꯤꯛꯂꯒꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕ ꯊꯥꯖꯅꯕ ꯑꯃ ꯂꯩꯔꯝꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯑꯁꯤ ꯀꯤꯡ ꯗꯥꯏꯅꯥꯁꯇꯤꯅ ꯃꯔꯥꯏ ꯆꯥꯏꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯦꯟ ꯇꯧꯈꯤ꯫ ꯐꯦꯛ ꯅꯝꯕꯔ 9 ꯏꯟꯗꯤꯌꯥꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤ ꯄ꯭ꯔꯦꯃꯥ ꯁꯦꯜꯕꯝ ꯀꯧꯕꯤ ꯆꯍꯤ 38 ꯁꯨꯔꯕꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥ 3ꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯂꯣꯀꯦꯜ ꯁꯥꯂꯣꯟ ꯑꯃꯗ ꯃꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯃꯁꯝ ꯌꯣꯟꯊꯣꯛꯈꯤ꯫ ꯃꯁꯥꯃꯛꯀꯤ ꯃꯁꯝ ꯌꯣꯟꯊꯣꯛꯄꯒꯤ ꯁꯦꯟꯐꯝ 150 ꯔꯨꯄꯤꯁ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ 2020ꯒꯤ ꯖꯅꯨꯋꯥꯔꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯀꯟꯇ꯭ꯔꯤ ꯁꯤꯟꯕ ꯊꯨꯡꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ 1.45 ꯂꯥꯈ ꯔꯨꯄꯤꯁ ꯍꯦꯟꯅ ꯗꯣꯅꯦꯠ ꯇꯧꯅꯔꯛꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯣꯀꯦꯜ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯋꯤꯗꯣ ꯄꯦꯟꯁꯟꯁꯨ ꯐꯪꯍꯟꯈꯤ꯫ ꯐꯦꯛ ꯅꯝꯕꯔ 10 ꯗꯦꯟꯃꯥꯔꯛ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯍꯤ 15 ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯄ꯭ꯔꯦꯐꯨꯜ ꯇ꯭ꯔꯦꯗꯤꯁꯟ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯗꯨ ꯄꯣꯁ ꯅꯠꯇ꯭ꯔꯒ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤꯅ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯁꯤꯟꯅꯥꯃꯣꯟ ꯇꯩꯁꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯤ ꯑꯆꯧꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯅꯤꯁꯃꯦꯟꯠ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ
chahi 30 fauba yum pandana leirabadi black pepper thillaga miyoi adugi mafi marol sinba thumna taisili